Ibungo chauthoi nangi cylinder sibu lupa kya piyo haibano ne khura cylinder se yamna su halibani aduna khura lupa lising amadi pibiro dana ibungo chauthoi karino nang ngangi dubu cylinder sibu lupa lising ama piyo hari sibo nang na lahu dobe ya de hairagana ne khura lupa chonga ado pirage nang na lising de gitaro hairabadi ne khura cylinder se lahu bangam loi khura sune masi yon badane lupa cham chani khaktani lemgo dawriba Farisi khura adu ada amata thinarugumsi khura sune lupa chani hapiro aduga chate to pibiro aduga dum cylinder silobi horo yari khura ibungo chauthoi khura ne lupa chate pibangam loi khura su nongondi gi changwa da lawraga lupa cham chani tonglaga yuanga dawi bani ne nongon chate pi khrabadi khura di kadi tongogani nangna changwa da pibangam loi hairagana ne cylinder se dum pujakho Farisi khura na haib changwa da piro yare adu khura mathang pot porak padine khara di hapiu ko hoi nang na mathang porak padine khura su khara hapke ngasi gi dine changwa se lawro khura paisa su lawro bani na ayung se sarage khura laga porak pot asibu changwa pibi di saharaw gi di haidi duga satret piu kaina aishu makhoi di hong na lawraga khara tang yonduna Chauthoknagi haidunabu huran mo moidigi pot lawri bani aduga makhoina aingondagi ga amu asingba sadana amu chatret piu lising piu gana su haibu sari itaw ekhoi ani ari amada sumaina sum matam manghanduna leigadabai mahut thabai ingang khada sunaba tawsi yumda su lupi angang na ngang yadrabani thabai ingang amata sudaba makai ari amada matam mangal haiduna itaw aishu thabak suningi bani adubu ekhoi thabak sugadawri base karaidano ekhoi khul asidadi thabak sufom no famsu amata leite karaidano khoina sugadawri basibo aisune yumda nupi na gane ngangona loirabani itaw aina sum tabada thangnaba khul asida thabak sufom no fam yamna lei hai ekhoi khungi nupa ayambasu thangnaba khul asidani hai makhoina thabak suba chali base aduna ekhoi ni su thangnaba khul asida oina thabak suba chapana pharodro itaw Ekhoi ani na thabak phangdi haiduna sumaina sum leithoklabadi ekhoi ani noma natraga nomadi sara soiduna henba tare ngai khoni itaw ekhoi ani su wari budi nungairi hojikta chakhiba dubu chauthoi natro madi ekhoi ani na tale hari bisidagi hena mana talibani aduga mana pot cheiga mayam ama leiraga chakhiba dubu karai digi paisa no ibajano nongmata su thaba ingang suba su ude karai digi paisa nabu leiri bajano Hoini itaw hojikidu chauthoi ne mana laikriba pojai singadu phanabu yamine khawadubu pik thalline aduni itaw mana pukriba pochingadu phanadi yamine adu oiragana masi thabak subaga chatlaba jara thabak subagi senga phangaktana pochai singadubu leiri bajara hoini itaw magi dubu thabak subaga chatlaba male adu oiragani itaw aikhoi ani su Magi thabak sufam aduda yawgi haiduna hainarubana pharoidra hoi itaw magi umde hekta chatlasi adugane magi thabak sufam aduda ekhoi su yawgi hainuna hekta hairasi itaw thoiba itaw raju nakhoi ani na itha thajadana aigi umasita lakpabu kari leirage itaw unadaba kuiri haiduna sum lakpanida ado itaw di selga yamna paikhra malene hojikta pot cheiga mayam ama leiraga pusankhine itaw sen paibega wana teda aina thabak surubagi sen phanglakpani aduda sendo leiringaida pot chei khara leisalauge haiduna leisalakpanida ado itaw thoibage ibani si thabak supom no phom leitadana ngawribani aduna itaw gi thabak supom no phom aduda itaw thoibage ibani su yaujage itaw aigi thabak sufam adudi mi loina sukhre aduna mi hapkadaba su leite
ꯑꯗꯣ ꯏꯇꯥꯎ ꯃꯤ ꯍꯥꯞꯀꯗꯕꯒ ꯂꯩꯔꯒꯗꯤ ꯏꯇꯥꯎ ꯍꯣꯏꯗꯅꯦ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯔꯥꯖꯨꯒꯤ ꯏꯕꯥꯅꯤꯁꯨ ꯍꯌꯦꯡ ꯏꯇꯥꯎꯅ ꯊꯕꯛ ꯆꯠꯄ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯊꯕꯛ ꯁꯨꯐꯝ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯔꯥꯖꯨ ꯏꯕꯥꯅꯤ ꯊꯣꯛꯄ ꯊꯤꯔꯒꯦ ꯏꯇꯥꯎ ꯃꯗꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯉꯟꯅ ꯃꯝꯂꯤꯉꯩꯗ ꯆꯠꯂꯦ ꯑꯗꯨꯅ ꯏꯇꯥꯎ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ ꯏꯇꯥꯎ ꯍꯦꯔ ꯏꯇꯥꯎ ꯊꯣꯏꯕ ꯑꯩꯈꯣꯏꯁꯨ ꯌꯥꯍꯧꯕꯗꯤ ꯉꯟꯅ ꯍꯧꯒꯠꯂꯤꯗ ꯑꯗꯣ ꯏꯇꯥꯎꯅ ꯆꯠꯃꯤꯟꯅꯁꯦꯕꯨ ꯌꯥꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯆꯔꯛꯀꯦ ꯏꯇꯥꯎꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯏꯇꯥꯎꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅꯦ ꯏꯇꯥꯎꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯨꯡꯖꯔꯛꯀꯦ ꯏꯇꯥꯎ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯅ ꯊꯕꯛ ꯁꯨꯍꯧꯔꯒ ꯏꯇꯥꯎ ꯍꯣꯏ ꯈꯛꯇ ꯊꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯇꯥꯎ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯊꯕꯛ ꯀꯣꯝꯕ ꯃꯇꯝ ꯑꯃ ꯌꯦꯡꯂꯒꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯊꯤꯃꯤꯟꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎꯅ ꯁꯪꯕ ꯀꯥꯟꯗꯣ ꯃꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯃꯤ ꯁꯨꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯊꯤꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨ ꯃꯥꯒꯤꯗꯨꯕꯨ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯤꯅꯤ ꯏꯇꯥꯎ ꯃꯥꯒꯤꯁꯤꯕꯨ ꯊꯕꯛ ꯁꯨꯕꯒ ꯆꯠꯇ꯭ꯔꯕ ꯖꯥꯔꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯃꯥꯡꯉꯦꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯅꯒ ꯍꯨꯔꯥꯜꯂꯕ ꯖꯥꯔꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯤꯀꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯥꯒꯤꯗꯨꯕꯨ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕ ꯏꯇꯥꯎ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯈꯨꯔꯥ ꯇꯣꯃꯥꯜꯂꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯈꯨꯔꯥ ꯇꯣꯃꯥꯜꯂꯒꯤ ꯌꯨꯝꯗ ꯆꯪꯂꯤꯕ ꯑꯗꯣ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯃꯥꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯒ ꯌꯣꯠꯁꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯈꯨꯔꯥ ꯇꯣꯃꯥꯜ ꯑꯁꯦ ꯃꯤꯒꯤ ꯑꯍꯣꯡ ꯑꯆꯥꯎ ꯌꯣꯜꯂꯕꯗꯤ ꯃꯥꯅꯅꯤ ꯂꯧꯔꯤꯕ ꯑꯣꯏꯖ ꯑꯣꯏꯊꯛꯄꯨ ꯍꯥꯏꯔꯕꯗꯤꯅꯦ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯃꯥꯅ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯆꯪꯂꯤꯕ ꯑꯗꯣ ꯃꯥꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯑꯗꯣ ꯁꯣꯏꯗꯅ ꯌꯣꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯏꯇꯥꯎ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯨꯅ ꯈꯪꯊꯣꯛꯅꯕ ꯇꯧꯁꯤꯗꯅ ꯍꯣꯏ ꯏꯇꯥꯎ ꯈꯪꯊꯣꯛꯅꯕ ꯇꯧꯔꯁꯤ ꯉꯁꯤꯃꯛ ꯍꯦꯛꯇꯅꯦ ꯃꯥꯅ ꯍꯨꯔꯥꯜꯂꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯁꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯆꯧꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯔꯨꯝꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯂꯥꯛꯂꯒ ꯃꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯁꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒꯅꯦ ꯈꯪꯗꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯍꯦꯛꯇ ꯂꯥꯛꯑꯁꯤ ꯏꯇꯥꯎ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯅꯦ ꯃꯥꯒꯤꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯇ꯭ꯔꯕ ꯖꯥꯔꯣ ꯉꯥꯏꯈꯣꯗ ꯏꯇꯥꯎ ꯌꯥꯝꯅ ꯉꯜꯂꯤ ꯇꯧꯔꯤꯅꯦ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝꯗꯅꯦ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕꯅꯤꯅ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ ꯀꯩꯗꯧꯔꯒꯦ ꯇꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕꯒꯅꯦ ꯑꯥꯗ ꯊꯣꯛꯂꯛꯑꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯏꯇꯥꯎ ꯃꯥꯒꯤ ꯃꯇꯨꯡꯗꯅꯦ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯆꯠꯁꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤ ꯉꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯃꯨꯖꯥꯋꯣꯏꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯃꯥꯒꯤꯗ ꯇꯤꯚꯤ ꯐꯖꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯗꯨꯗ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯏꯟꯅꯁꯤ ꯏꯇꯥꯎ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯃꯥ ꯄꯣꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯒ ꯄꯨꯊꯣꯔꯛꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯁꯤ ꯍꯣꯏ ꯏꯇꯥꯎ
ꯇꯤꯚꯤꯅꯤꯅꯦ ꯃꯥꯅ ꯄꯨꯈ꯭ꯔꯤꯕꯁꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗꯅꯦ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯆꯠꯁꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯄꯨꯔꯤꯕ ꯇꯤꯚꯤ ꯑꯁꯦ ꯀꯗꯥꯏꯗ ꯄꯨꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯃꯦꯗꯅ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗꯅꯦ ꯄ꯭ꯔꯕꯞ ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯗꯤ ꯑꯥ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ ꯆꯠꯂꯁꯤ ꯏꯇꯥꯎ ꯃꯁꯤꯗ ꯊꯝꯂꯝꯂꯕꯗꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅ ꯎꯔꯕꯁꯨ ꯑꯌꯥꯗꯕ ꯍꯨꯟꯗꯣꯔꯛꯄ ꯁꯣꯏꯗꯅ ꯃꯥꯜꯂꯅꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯄꯨꯡꯁꯤꯁꯨ ꯑꯥ ꯌꯧꯈ꯭ꯔꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯂꯒ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯌꯣꯜꯂꯒꯦ ꯏꯇꯥꯎ ꯆꯥꯎꯊꯣꯏꯁꯤ ꯀꯌꯥꯗ ꯁꯤꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯗ ꯇꯤꯚꯤ ꯑꯁꯤ ꯊꯝꯖꯤꯜꯂꯝꯃꯤꯕꯁꯤ ꯌꯦꯡꯉꯨ ꯃꯥꯒꯤꯁꯦ ꯊꯦꯡꯅꯕ ꯃꯤꯅ ꯌꯥꯗꯕꯒꯤ ꯍꯨꯟꯇꯣꯔꯛꯄ ꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯡꯈ꯭ꯔꯦꯃꯦ ꯏꯇꯥꯎ ꯆꯥꯎꯊꯣꯏꯁꯦ ꯃꯍꯥꯛꯅ ꯃꯁꯤꯗ ꯊꯝꯖꯤꯜꯂꯝꯃꯕꯗꯤ ꯊꯦꯡꯅꯕ ꯃꯤꯅꯁꯨ ꯌꯥꯗꯕꯒꯤ ꯍꯨꯟꯇꯣꯔꯛꯄ ꯃꯥꯟꯗꯨꯅ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯃꯤꯕꯅꯤꯅꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯇꯤꯚꯤ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯇꯥ ꯉꯟꯅꯅꯦ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯍꯦꯛꯇ ꯌꯣꯜꯂꯁꯤ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕꯒ ꯑꯃꯠꯇ ꯆꯠꯂꯒꯨꯝꯁꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯌꯣꯜꯂꯁꯤ ꯊꯕꯛ ꯆꯠꯂꯒꯅꯅꯦ ꯋꯥꯅꯕꯅꯤ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯗꯨꯅꯕꯨ ꯐꯔꯅꯤꯅꯦ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯋꯥꯅ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯦꯟ ꯐꯥꯎꯕꯗꯤ ꯋꯥꯠꯂꯔꯣꯏꯗꯅ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯌꯨꯝ ꯆꯪꯗꯨꯅ ꯋꯥꯅ ꯍꯨꯔꯥꯜꯂꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯏꯇꯥꯎ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯃꯥꯜꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯚꯤ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯧꯔꯁꯤ ꯏꯇꯥꯎ ꯏꯁ ꯇꯤꯚꯤꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯅꯥꯅ ꯄꯨꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯐꯅꯗꯤ ꯉꯟꯕꯅꯤꯗ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯄꯣꯠ ꯍꯨꯟꯇꯣꯛꯄ ꯂꯥꯛꯏꯕꯁꯤꯕꯣ ꯃꯈꯣꯏꯅꯒ ꯄꯣꯠ ꯐꯠꯇꯕ ꯍꯨꯟꯇꯣꯛꯄ ꯂꯥꯛꯑꯒ ꯇꯤꯚꯤ ꯑꯁꯦ ꯁꯦꯝꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯅꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯁꯨ ꯈꯔ ꯃꯔꯨꯝ ꯑꯣꯏꯕ ꯑꯃꯗ ꯊꯝꯂꯝꯂꯗꯤ ꯐꯒꯗꯕꯅꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯝꯂꯝꯂꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯄꯣꯊꯥꯔꯨꯕꯅ ꯐꯔꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯈꯤꯇꯪ ꯉꯟꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯤꯚꯤ ꯑꯃꯟꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯨꯄꯥ 2,000 ꯄꯤꯒꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯅꯅꯦ ꯂꯨꯄꯥ 1,100 ꯄꯤꯕ ꯉꯝꯂꯕꯗꯤ ꯈꯨꯔꯥ ꯇꯤꯚꯤ ꯑꯁꯤ ꯂꯧꯍꯧꯔꯒꯦ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯇꯤꯚꯤ ꯑꯁꯤ ꯂꯧꯍꯧꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅꯦ ꯀꯅꯥꯗꯅꯣ ꯑꯃ ꯌꯣꯜꯂꯨꯔꯣ ꯈꯨꯔꯥꯁꯨꯅꯦ ꯅꯈꯣꯏꯗꯒꯤ ꯈꯔ ꯇꯥꯅ ꯂꯧꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯦꯟꯗꯣꯡ ꯈꯔ ꯅꯞꯄꯒ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯨꯄꯥ 2,000 ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯌꯥ ꯌꯣꯜꯂꯨꯗꯣꯏꯅꯣ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯀꯅꯥꯗꯅꯣ ꯑꯃ ꯌꯣꯜꯂꯨꯔꯣ ꯈꯨꯔꯥꯅꯦ ꯃꯁꯤꯒꯤ ꯇꯤꯚꯤ ꯑꯁꯤ ꯂꯧꯍꯧꯔꯔꯣꯏꯒꯦ ꯅꯈꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯌꯨ ꯍꯥꯏꯔꯒꯅꯅꯦ ꯈꯨꯔꯥ ꯍꯦꯛꯇ ꯂꯧꯍꯧꯒꯦ ꯑꯗꯨꯒꯅꯦ 1,000ꯗꯒꯤ ꯍꯦꯜꯂꯕꯗꯤ ꯈꯨꯔꯥ ꯇꯤꯚꯤ ꯑꯁꯤ ꯂꯧꯍꯧꯕ ꯉꯝꯂꯔꯣꯏ ꯐꯔꯦꯁꯦ ꯈꯨꯔꯥ ꯄꯤꯔꯣ ꯌꯥꯔꯦꯁꯦ ꯈꯨꯔꯥꯁꯨꯅꯦ ꯈꯨꯔꯥꯅꯦ ꯑꯣꯏꯖꯗ꯭ꯔꯤꯐꯥꯎ ꯌꯥꯗꯕꯅꯤ ꯈꯨꯔꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯅꯦ ꯃꯃꯤꯡ ꯁꯩꯔꯥꯛ ꯀꯥꯏꯅ ꯆꯠꯂꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯈꯨꯔꯥꯁꯨꯅꯦ ꯅꯈꯣꯏꯗꯒꯤ ꯂꯧꯍꯧꯔꯒꯅꯦ ꯈꯔ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗꯒꯤ ꯂꯧꯍꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯇꯤꯚꯤ ꯑꯁꯤ ꯌꯣꯜꯂꯝꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯆꯤꯜ ꯑꯀꯣꯝꯗꯁꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯇꯤꯚꯤ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯌꯣꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝ ꯅꯝꯖꯜꯂꯒ ꯂꯩꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯤꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯈꯔ ꯍꯣꯡꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯤꯚꯤ ꯑꯁꯤ ꯂꯧꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯃꯥꯡꯉꯒ ꯇꯣꯛꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯒꯤꯗꯤ ꯁꯦꯟ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯁꯤꯠꯍꯧꯗ꯭ꯔꯒꯅ ꯑꯩꯅ ꯑꯗꯨꯃꯛ ꯃꯥꯡꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯀꯥꯟꯅꯅꯕ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯅꯈꯣꯏꯅꯅꯦ ꯄꯣꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯈꯨꯔꯥꯗꯤꯅꯦ ꯑꯗꯨꯃꯛ ꯂꯣꯏꯅ ꯂꯧꯒꯅꯤ ꯑꯗꯨꯗꯅꯦ ꯅꯈꯣꯏꯅ ꯈꯔ ꯍꯣꯡꯅ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ
ꯅꯈꯣꯏꯅ ꯈꯨꯔꯥꯗ ꯍꯣꯡꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯔꯥꯅ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯩ ꯈꯛꯇꯅꯤꯗꯣ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯂꯀꯥꯏ ꯂꯧꯔꯤꯕꯁꯦ ꯐꯔꯦꯁꯦ ꯈꯨꯔꯥꯅ ꯄꯤꯅꯤ ꯍꯥꯏꯕ ꯂꯨꯄꯥ 1,000 ꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ ꯈꯨꯔꯥ ꯏꯇꯥꯎ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯔꯣꯏꯗꯕ ꯖꯥꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯇꯤꯚꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯄꯨꯕ ꯑꯗꯨꯗ ꯃꯥ ꯇꯜꯂꯕ ꯖꯥꯔꯥ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯃꯤꯅꯕꯨ ꯇꯜꯂꯦ ꯍꯥꯏꯕꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯤꯚꯤ ꯃꯆꯥ ꯑꯃꯈꯛ ꯃꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯠꯂꯣꯏꯗꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯅꯦ ꯅꯣꯡꯃꯒꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯍꯧꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯄꯨꯡꯁꯦ ꯉꯟ ꯇꯧꯔꯤꯅꯤ ꯏꯇꯥꯎ ꯃꯥꯅꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯒꯨꯝꯅ ꯊꯣꯛꯂꯛꯑꯦꯅꯦ ꯉꯁꯤꯗꯤ ꯑꯩ ꯍꯨꯔꯥꯟꯕ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯄꯣꯠ ꯃꯥꯡꯕꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩ ꯀꯥꯟꯅꯗꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯒ ꯍꯨꯔꯥꯜꯂꯒꯦ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯥꯁꯦ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯅꯤꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯜꯂꯤꯕ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯃꯄꯥꯟ ꯑꯁꯤꯗꯕꯨ ꯁꯣ ꯂꯣꯟꯗꯅꯒꯁꯨ ꯊꯝꯃꯤꯌꯦ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯄꯣꯠ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯈꯨꯗꯦꯡ ꯐꯥꯎꯕꯗ ꯏꯃꯨꯡꯗ ꯄꯨꯁꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯊꯝꯂꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯁꯥꯏꯀꯜ ꯑꯁꯦ ꯌꯣꯜꯂꯕꯗꯤ ꯑꯩ ꯁꯦꯟ ꯌꯥꯝꯅ ꯐꯪꯂꯅꯤ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯁꯥꯏꯀꯜ ꯑꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯁꯃꯥꯏꯅ ꯑꯐꯠꯇ ꯍꯥꯎꯊꯤ ꯑꯁꯤꯅ ꯈꯔ ꯀꯨꯞꯁꯜꯂꯕꯗꯤ ꯃꯈꯣꯏꯁꯨ ꯄꯥꯏꯕ ꯇꯟꯗꯅ ꯑꯗꯨꯃꯛ ꯄꯨꯔꯔꯣꯏ ꯉꯔꯥꯡꯗꯤ ꯑꯩꯅ ꯇꯤꯚꯤ ꯑꯗꯣ ꯀꯔꯤꯝꯇ ꯀꯨꯞꯁꯜꯂꯝꯗꯕꯅꯤ ꯌꯥꯗꯕꯒꯤ ꯍꯨꯟꯇꯣꯛꯄ ꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯁꯦꯝꯒꯦ ꯈꯟꯕꯩꯔ ꯀꯩꯅꯣ ꯍꯦꯛꯇ ꯄꯨꯈꯤꯑꯕ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯄꯥꯏꯕ ꯇꯟꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯗꯕꯅꯤ ꯍꯌꯦꯡꯗꯤ ꯈꯨꯔꯥ ꯇꯣꯃꯥꯟꯁꯨ ꯁꯥꯏꯀꯜ ꯑꯁꯤ ꯎꯕꯗ ꯃꯥ ꯁꯦꯟ ꯈꯔ ꯌꯥꯝꯅ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯂꯒꯅꯦ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯌꯣꯜꯂꯒꯦ ꯏꯇꯥꯎ ꯆꯥꯎꯊꯣꯏꯁꯦ ꯁꯤꯡꯗꯤ ꯐꯖꯅ ꯁꯤꯡꯕꯖꯥꯠꯅꯤꯀꯣ ꯃꯥꯅ ꯉꯔꯥꯡ ꯊꯝꯂꯝꯕ ꯇꯤꯚꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯔꯒ ꯆꯠꯄ ꯑꯗꯨꯗ ꯃꯥ ꯉꯁꯤꯗꯤ ꯁꯥꯏꯀꯜ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯀꯨꯞꯁꯜꯂꯝꯃꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯏꯇꯥꯎ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯥꯅ ꯃꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕꯅꯤꯅꯦ ꯅꯣꯏ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥꯅ ꯉꯝꯂꯨꯗꯣꯏꯅꯣ ꯑꯐꯠꯇ ꯍꯥꯎꯊꯤ ꯑꯁꯤꯅ ꯀꯨꯞꯁꯜꯂꯝꯃꯕꯗꯤ ꯁꯥꯏꯀꯜ ꯑꯁꯤꯗꯤ ꯌꯥꯗꯕꯒꯤ ꯍꯨꯟꯗꯣꯔꯛꯄ ꯃꯥꯜꯂꯅꯤ ꯑꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤꯅꯒ ꯀꯨꯞꯁꯜꯂꯕꯗꯤ ꯀꯅꯥꯝꯇꯅꯁꯨ ꯄꯥꯏꯕꯤꯔꯔꯣꯏꯗꯅ ꯑꯗꯨꯅ ꯃꯥ ꯑꯐꯠꯇ ꯍꯥꯎꯊꯤ ꯑꯁꯤꯅ ꯀꯨꯞꯁꯜꯂꯤꯕꯅꯤꯅꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯥꯏꯀꯜ ꯑꯁꯤ ꯄꯨꯔꯒ ꯍꯟꯈꯤꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯍꯣꯏ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯥꯏꯀꯜꯁꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯉꯔꯥꯡ ꯐꯠꯇ ꯍꯥꯎꯊꯤ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯑꯁꯤꯅ ꯐꯖꯅ ꯀꯨꯞꯁꯜꯂꯝꯕꯅꯤꯗ ꯀꯅꯥꯅꯁꯨ ꯄꯥꯏꯔꯝꯒꯗꯕ ꯅꯠꯇꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯑꯁꯤꯗꯅꯦ ꯑꯩꯕꯨ ꯁꯦꯟꯅꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯥꯏꯀꯜ ꯊꯝꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯀꯅꯥꯝꯇꯅ ꯄꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯅꯤ ꯑꯁꯨꯛ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯃꯣꯠꯂꯕꯁꯤꯡ ꯑꯁꯤꯅ ꯀꯨꯞꯁꯜꯂꯝꯂꯤꯕꯅꯤ
ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤꯕ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯁꯦꯟꯅꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯑꯩꯕꯨ ꯁꯦꯟꯅꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯪꯗꯣꯛꯂꯒꯦ꯫ ꯏꯇꯥꯎ ꯆꯧꯊꯣꯏꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯁꯦ ꯑꯃꯠꯇ ꯆꯠꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯏꯔꯛꯏꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ, ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯏꯔꯛꯏꯕꯁꯦ ꯅꯍꯥꯟꯈꯩꯒ ꯍꯥꯏꯔꯨꯔꯕꯗꯤ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥꯟꯈꯩ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕꯒ ꯇꯣꯛꯂꯒꯦ ꯈꯜꯂꯕ ꯖꯥꯔꯥ? ꯑꯗꯨ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯗ꯭ꯔꯒꯗꯤ ꯌꯨꯝꯗ ꯆꯪꯉꯒ ꯇꯨꯝꯕ ꯌꯥꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯄꯣꯠ ꯑꯃꯠꯇ ꯍꯨꯔꯥꯟꯅꯕ ꯇꯧꯁꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ, ꯑꯩꯁꯨꯅꯤꯅꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯄꯣꯠ ꯆꯩ ꯑꯃ ꯍꯦꯛ ꯍꯨꯔꯥꯜꯍꯧꯗ꯭ꯔꯕ ꯌꯨꯝꯗꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯅꯦ ꯏꯇꯥꯎ, ꯑꯁ꯭ꯋꯥꯏꯗꯕꯨꯛꯇꯪ ꯆꯠꯂꯒꯅꯦ ꯄꯣꯠ ꯍꯨꯔꯥꯟ ꯌꯥꯕ ꯑꯃꯠꯇ ꯌꯦꯡꯂꯨꯁꯤ, ꯑꯗꯨꯒ ꯍꯨꯔꯥꯜꯂꯒꯅꯦ ꯌꯨꯝꯗ ꯆꯪꯅꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯆꯨꯝꯂꯦꯗꯅ, ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯦ꯫ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯤꯕꯁꯦ꯫ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤꯕꯁꯦ? ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯑꯁꯤꯗꯅꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯏꯟꯅꯔꯒ ꯌꯦꯡꯂꯒꯦ꯫ ꯁꯤꯌꯥ, ꯉꯁꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯆꯠꯇ꯭ꯔꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠ ꯍꯨꯔꯥꯜꯂꯕ ꯑꯣꯏꯔꯦ꯫ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯇꯥꯔꯦꯗꯅ꯫ ꯀꯥꯟꯅꯗꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯑꯁꯤꯗꯅꯦ ꯇꯞꯅ ꯑꯗꯨꯃꯛ ꯏꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯤꯂꯤꯟꯗꯔ ꯑꯁꯦ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯏꯇꯥꯎ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯕ ꯁꯣꯏꯗꯅ ꯌꯥꯔꯅꯤ꯫ ꯀꯥꯟꯅꯗꯦ, ꯍꯟꯅꯕ ꯇꯧꯔꯁꯤ, ꯅꯨꯡꯉꯥꯏꯅꯅꯦ ꯇꯨꯝꯊꯣꯛꯎꯔꯁꯤ꯫ ꯎꯃꯪ ꯑꯁꯤꯗ ꯊꯝꯂꯝꯃꯕꯅꯤꯅꯅꯦ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯤꯂꯤꯟꯗꯔ ꯑꯁꯦ ꯂꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯂꯒꯅꯦ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯌꯣꯜꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯁꯦ ꯍꯩꯔꯕꯅꯤꯅ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯗꯤꯅꯦ ꯍꯨꯔꯥꯜꯂꯒꯨꯝꯁꯤ꯫ ꯏꯇꯥꯎ ꯆꯧꯊꯣꯏꯅꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯜꯂꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯁꯤꯡꯅꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯒꯅꯤ꯫ ꯊꯪꯅꯕ ꯀꯨꯟꯗꯔ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯜꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯒꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯗꯤꯅꯦ ꯍꯨꯔꯥꯜꯂꯒꯨꯝꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯀꯅꯥꯁꯨ ꯈꯪꯗꯅꯕꯅꯦ ꯍꯥꯏꯗꯅ ꯎꯃꯪ ꯑꯁꯤꯗ ꯄꯨꯁꯜꯂꯒ ꯂꯣꯠꯁꯜꯂꯤꯕꯅꯤꯅꯦ꯫ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯑꯅꯤꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤꯗ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯩ ꯁꯤꯂꯤꯟꯗꯔ ꯑꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯌꯣꯜꯂꯒꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯎꯃꯪꯒ ꯑꯣꯏꯔꯦ ꯁꯥ ꯀꯩ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯇꯣꯛ ꯇꯥꯔꯦ꯫ ꯑꯩ ꯆꯠꯍꯧꯔꯒꯦ꯫ ꯏꯇꯥꯎ, ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯖꯥꯠꯅꯣ? ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯒ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤꯅꯗꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯍꯨꯔꯥꯟꯕꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯎꯃꯪ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯆꯪꯂꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯠꯁꯜꯂꯝꯂꯤꯕ ꯃꯐꯝ ꯑꯁꯦ
ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯃꯐꯝꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯉꯔꯥꯡ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯇ꯭ꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯍꯨꯔꯥꯟꯕ ꯆꯠꯇꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯅꯁꯨ ꯍꯨꯔꯥꯜꯂꯣꯏꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕꯁꯤ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯥ ꯅꯠꯇꯅ ꯍꯨꯔꯥꯟꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛꯁꯦ ꯐꯩꯅꯥꯝꯁꯨ ꯉꯜꯂꯤ ꯁꯤꯂꯤꯟꯗꯔꯗꯨ ꯃꯥ ꯈꯨꯔꯥ ꯇꯣꯃꯥꯟꯗ ꯌꯣꯜꯂꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯈꯨꯔꯥ ꯇꯣꯃꯥꯟꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅꯅꯦ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅꯅꯦ ꯃꯥꯕꯨ ꯍꯦꯛꯇ ꯐꯨꯊꯔꯁꯤ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯨꯜꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯍꯦꯛꯇ ꯐꯨꯊꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯕꯨ ꯃꯥꯅ ꯉꯝ ꯌꯥꯄꯣꯠꯇꯦ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯅꯪ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯊꯝꯂꯝꯃꯒꯅꯦ ꯆꯠꯈꯤꯕꯅ ꯌꯥꯝ ꯊꯨꯅ ꯐꯔꯅꯤ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯅ ꯅꯪ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯊꯝꯂꯝꯃꯒꯅꯦ ꯅꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯈꯣꯏꯁꯨ ꯑꯩꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯑꯩ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯕ ꯉꯝꯂꯣꯏ ꯅꯈꯣꯏꯅ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯒꯅꯅꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯇꯤꯚꯤꯒ ꯁꯥꯏꯀꯜꯒꯗꯣ ꯄꯤꯔꯣ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯌꯥꯝ ꯊꯨꯅ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯊꯝꯂꯝꯃꯒ ꯆꯠꯈꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪ ꯐꯨꯔꯛꯂꯕꯗꯤꯀꯣ ꯅꯪ ꯅꯁꯥ ꯅꯎꯗꯣ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯂꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯨꯔꯥꯟꯕ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯅꯣꯏ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ ꯍꯨꯔꯥꯜꯂꯤꯕꯗꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯂꯧꯖꯕꯒꯤ ꯋꯥꯅꯤ ꯁꯥꯔ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯠꯇ ꯊꯥꯖꯔꯨꯅꯨ ꯃꯁꯤꯒꯤ ꯁꯤꯂꯤꯟꯗꯔ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯤꯕꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯍꯦ ꯅꯨꯄꯥ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤ ꯅꯇꯥꯎ ꯆꯥꯎꯊꯣꯏꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕꯒꯤ ꯃꯍꯨꯠꯇ ꯄꯨꯂꯤꯁꯇ ꯇꯥꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯏꯅ ꯗꯁꯥ ꯇꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯇꯧꯁꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯒꯤ ꯃꯁꯤꯒꯤ ꯗꯁꯥꯁꯤ ꯇꯥꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯆꯔꯝꯒꯗꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯏꯁꯨꯗꯣ ꯀꯅꯥꯅ ꯊꯥꯛꯑꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯆꯥꯎꯊꯣꯏꯗꯤꯅꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯅꯤꯅ ꯐꯩ ꯏꯇꯥꯎ